Tronglaobi khunda cham na lejaba micham praja sing cookie singna attack tawrpadagi lekhidaba angang ani adudagi khoisaunaraba praja singna CRPF ta changjaluba matamda CRPF singna kapirakpadagi lekhidaba micham sing aduga aduda kayama micham kayama sok apan nangdana ngasi laikanadana leiriba khudingmak singdugi nungaitaba phongdokpa oina ngasi nongbranggi praja sing apunba Meira paibi ahan committee aduga club aduga nongbrang khungi authority khudingmak ngasi Meira gi rally ama chasaraga nungaitaba phongdokchabani aduna akoigi manipur da leiriba central forcing je athoba matamda manipur dagi thoan bigo aduduga kuki narco terrorist sing manipur dagi maru phangna muthapiyo haiba wafam se ngasi gi paliba sarkar amadi center da khoi haijari aduna akoi yamna nungaite sigi thaudoje matungda jo amuhana thoan bigano amuk thoktaba ju oihanbiyu haiba wafam se thamjage aduga kai CRPF singna ngasi lanjadaba micham praja jingda halaga nomai kapsala kanda ngasi asi ana aso apan nanghalije kari marangino sarkarna to matamda miyeng tabiyu aduduga hairiba kuki narco terrorist sing je manipur dagi maru phakna muthapiyo haiba wafamse nongbrang apunba Meira paibi amadi club ahan committee aduga khulasida leiriba authority khudeng mangna phamje thamjari